ꯀꯩꯝ ꯊꯥꯗꯗꯦ ꯍꯟꯗꯛꯇꯧꯅꯤ ꯑꯀꯥꯏꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯀꯩ ꯇꯧꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ ꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯁꯥꯏꯅ ꯍꯥꯏꯗꯤ ꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯁꯤꯅ ꯑꯥꯗꯅ ꯀꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯗ꯭ꯔꯦꯅ ꯑꯃꯃꯝ ꯊꯥꯅꯅꯤ ꯀꯥꯏꯗ꯭ꯔꯗꯤ ꯂꯨꯄꯥ 500 ꯄꯤꯒꯗꯕ ꯑꯩꯉꯣꯟꯗ ꯑꯃꯃꯝ ꯊꯥꯅꯅꯤ ꯃꯤꯗꯨꯅ ꯌꯥꯝ ꯆꯥꯟꯅꯗꯤꯌꯦꯅ ꯑꯣ ꯆꯥ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯁ ꯍꯥꯎꯅꯤꯍꯦ ꯑꯁ ꯂꯣꯏ ꯆꯥꯏꯔꯤꯁꯤꯗꯤ ꯍꯥꯎꯅꯤꯍꯦ ꯅꯪ ꯃꯔꯣꯏꯗ꯭ꯔꯥ ꯑꯩ ꯆꯥꯔꯝꯗꯥꯏ ꯕꯤꯗꯤꯑꯣ ꯅꯝꯃꯛꯇꯦꯅꯦ ꯑꯍꯥꯎꯕꯗꯣ ꯇꯥꯔꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤꯜꯂꯛꯑ ꯃꯣꯏ ꯚꯤꯗꯤꯑꯣ ꯅꯝ ꯁꯥꯟꯅ ꯂꯩ ꯆꯞꯄꯦ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯃꯨꯛꯕꯥꯡ ꯇꯧꯁꯤꯜꯂꯛꯑ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯍꯦꯔꯣ ꯁꯥꯔ ꯂꯥꯛꯑꯣ ꯕꯦꯠ ꯁꯥꯔ ꯂꯥꯛꯑꯅꯤ ꯚꯥꯏ ꯆꯠꯇꯕꯅꯦ ꯚꯥꯏ ꯆꯠꯄꯅꯦ Oh my god! Wow! Kaya hꯧꯖꯤꯛ ꯊꯥꯁꯦꯕ ꯑꯁ ꯅꯣꯡ ꯇꯥꯔꯦ ꯇꯨ ꯑꯩꯅꯕꯨ ꯁꯤꯗꯕꯨ ꯂꯥꯛꯑꯕ ꯅꯣꯡ ꯇꯥꯕ ꯌꯥ ꯃꯤꯁ ꯊꯣꯛꯄꯤꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯆꯤꯡꯗꯣ ꯃꯆꯥꯗ ꯂꯥꯛꯄꯤꯔꯒ ꯃꯤꯁ ꯊꯣꯛꯄꯤꯌꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯒꯅꯤ ꯊꯥꯡꯁꯨ ꯄꯣꯛꯇꯦ ꯊꯨꯒꯥꯏꯔꯅ ꯈꯨꯠꯅ ꯊꯨꯒꯥꯏꯔꯅ ꯌꯦꯡꯁꯤꯔꯦ ꯃꯌꯥꯝ ꯍꯟꯗꯛ ꯎꯗꯦꯕ ꯁꯣꯝ ꯂꯩꯌꯣꯕ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯋꯥꯇꯔꯃꯦꯂꯣꯟ ꯆꯥꯗ꯭ꯔꯤꯕ ꯆꯤꯔꯥꯎ ꯌꯥꯎꯕꯤ ꯆꯥꯒꯅꯤ ꯋꯥꯇꯔꯃꯦꯂꯣꯟ ꯆꯥꯊꯣꯛ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯁꯨ ꯀꯟꯅ ꯆꯥꯏ ꯋꯥ ꯅꯣꯡ ꯇꯥꯔꯦ ꯀꯦꯝ ꯀꯥꯟꯗꯦꯕ ꯂꯨꯄꯥ 100 ꯀꯦꯖꯤ 3 ꯀꯦꯖꯤ 3 ꯌꯥꯔꯛꯇꯕꯅꯤꯕꯣ ꯌꯦꯡꯉꯣꯀꯣ ꯆꯧꯆꯧꯗꯦꯕꯣ ꯃꯨꯠꯇ ꯉꯝꯃꯅꯤ ꯀꯩ ꯆꯥꯖꯔꯤꯅꯤ ꯂꯦꯝꯃꯤꯅꯤꯕꯣ ꯀꯩꯅꯣ ꯅꯣꯏ ꯆꯥꯔꯣꯏ ꯑꯩꯒꯤꯅꯦ ꯅꯠꯇꯦꯕ ꯑꯃ ꯅꯝꯖꯕꯣ ꯅꯣꯏ ꯄꯩꯗꯣ ꯑꯩ ꯂꯧꯊꯣꯔꯛꯀꯦ ꯑꯗꯨ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯅ ꯊꯨꯒꯥꯏꯕꯅꯦ ꯑꯗꯨ ꯆꯥꯎ ꯑꯩꯉꯣꯟꯗ ꯇꯥꯔꯒ ꯆꯥꯔꯒꯦ ꯀꯅꯥꯏꯅ ꯃꯣ ꯍꯥꯏꯅꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯝꯃꯦ ꯃꯥꯏ ꯃꯈꯨꯟ ꯃꯆꯨ ꯉꯥꯛꯇ ꯍꯥꯏꯈ꯭ꯔꯦꯅꯦ ꯃꯈꯨꯟ ꯂꯩꯔꯨꯁꯤꯔꯥ ꯍꯥꯎꯕ ꯂꯩꯔꯣ ꯆꯥꯁꯤ ꯐꯩ ꯌꯥꯎꯗ꯭ꯔꯦ ꯀꯦꯖꯤ ꯂꯨꯄꯥ 50ꯅꯤꯕꯣ ꯂꯨꯄꯥ 10 ꯇꯥꯔꯤ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯕꯅꯦ ꯐꯗꯤ ꯌꯥꯎꯗ꯭ꯔꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯆꯥꯔꯣꯡ ꯌꯥꯎꯗ꯭ꯔꯣ ꯁꯟꯅꯝ ꯈꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯔꯝꯃꯣ ꯁꯝꯅꯞꯅꯕ ꯁꯝꯗꯣꯏ ꯇꯩꯁꯜꯂꯒꯦ ꯑꯗꯨꯏꯗꯤ ꯁꯤꯔꯝꯅꯦ ꯈꯜꯂꯒ ꯑꯩꯁꯨ ꯇꯩꯁꯟꯕꯤꯒꯦ ꯌꯥꯗ꯭ꯔꯦ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯑꯒ ꯐꯗꯤ ꯄꯤꯔꯣꯏꯒꯦ ꯀꯌꯥ ꯅꯠꯇꯦ ꯅꯪ ꯐꯨꯔꯤꯠ ꯑꯅꯤ ꯑꯍꯣꯡ ꯅꯪ ꯐꯨꯔꯤꯠ ꯑꯅꯤ ꯁꯨꯕꯅꯤꯅ ꯅꯪ ꯑꯃ ꯂꯧꯒꯦ ꯑꯩꯗꯤ 또 खंगाव도 ꯇꯩꯁꯜꯂꯅꯤ ꯑꯩ ꯒꯥꯔꯤꯁꯨ ꯑꯃꯨꯛ ꯀꯥꯏꯔꯦ ꯃꯂꯥ ꯑꯣꯟꯕꯤ ꯍꯩꯕꯤ ꯇꯥꯟꯅꯁꯤꯔ ꯃꯂꯥ ꯑꯣꯟꯕꯤ ꯍꯩꯕꯤ ꯇꯥꯟꯅꯁꯤꯔ ꯑꯣꯜꯂꯨꯅꯦ ꯑꯣꯟꯒꯦ Oh my god! Wow! ꯔꯤꯁ ꯅꯝꯖꯔꯥ ꯔꯤꯁ ꯅꯝꯖꯔꯥ ꯃꯂꯥ ꯑꯣꯟꯕꯤ ꯅꯠꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤ ꯂꯩꯔꯦ
ꯑꯃꯣꯟꯗꯔꯣ 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 ꯑꯩꯈꯣꯏ ꯆꯥꯅ ꯉꯥꯎꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯑꯃꯣꯟꯗꯔꯣ 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 Asko ini ko, sumpah kita am tiga kali tu film ni kah, di wajib koro untuk ni mesti tek. Mem, film ni kan tu koro ke? Kerai ni tu bo, tu kerai no. Aje tu ke? Aje, jam sang. Ini wajib macam tu. Nang macam tu ni. Nang bikin tu siapa tu jawab lah. Kang deh. Nai. Nang macam tu ni. Wajib. Wala tapos nang nungay ni. Wala. Wala. Mari gari thong gari. Gari thong gari tu. Gari tu. Gari thong gari. Udre. Kunna ne boy thang apa dah. Cái đó này, coi chính ra máy chính ra kìa, là của anh nuôi trên đó bây giờ làm cái ko. Mua gì lại khôi na hà lên, tôi cái bát teo khôi na pasta boy, hai đôi. Chính đi chết bây giờ. Gai thâu mi na hàng ra khung cho bảo khôi na hàng chân lẹ bây giờ. Đúng cái thâu đi mà, các bạn nhậu các bạn hay là tôi cái bây giờ. Cái đấy xin các bạn ăn được đâu mà. Mẹ em, khôi jo, lang nó khôi ta nó tàu đấy. Ado, koi video je lo shamagi hai be matang de yok sala ka dore si isni ngo video lo salam da ke hai ni nge Cái máy này để koi sini ni lo thua ki lagi kala lagwa. Noi channel da oi description de loi link ha pune na video lo salam da ke hai ni nge Video lo sila ai kang dan da khang am de. Anh được căng tum bấm cháu không được vậy. Căng nung đang chi được căng ở mồm mồm. À coi channel bắt đầu cái rồi mày video sẽ hay thì nung mới đi cả đúng không? Mới coi tầm nhìn na. Ở đây là mày em da. Ship video na subscribe comment like video mo mày em. Goodbye. Bắt đầu nung ai video blog quên tộc sẽ ra cái. Mình xin ra cái mày.